Mahang na igi paukhum asi tabuga ingonda ikhang hudana maida khupang na tharakpadagi nungpak amada aihak tulsilamme. Maduda aigi laibaktagi I tarakhi amasung aihak kaptuna leiki. Hajrat Abu Bakr Siddiq radhiyallahu anhu Allah gi nungsiba Rasul sallallahu alaihi wasallam gi surungi amasung langfai gi marubne. Aikhoina makhoi gi hijrat ki khongchat adubu yenglurabade. Nupi amanatraga amana achauba Thoudang lawkhibagi wafam fangane. Hadis talagi Nabi Karim sallallahu alaihi wasallam na Hajrat Abu Bakr Siddiq radhiyallahu anhu gi manakta lingbirakhiba matamda Hujur sallallahu alaihi wasallam na haibirame. Abu Bakr ay achikpa mafam pame. Hajrat Abu Bakr radhiyallahu anhu na hangatjarame. Ho Allah gi nungsiba Rasul. Ay amadi aygi nupi amasung icha nupi ani khaktani. Atay atopa ama fawa leite. Hujur sallallahu alaihi wasallam na madubu ayaba pibirame aduga asumna haibirame. Hijrat din gidamak khunu hongba tawnabu hukum lakle. Hajrat Abu Bakr Siddiq radhiyallahu anhu gi machanupi Hajrat Asma radhiyallahu anhana. Matamad masagi khudaibu machir ani thokne segairame aduga amana makokki pardagi damak thamlaga atopa machir ama aduna. Nabi alayhi salam gi potchei sing yomlaba matungda Nabi alayhi salam bu chathanbirame. Tanja aduda Hajrat Abu Bakr Siddiq radhiyallahu anhu mahakin nupida hai. Nahangna chak thongu amasung Asma dana nangdi angang ni na miyam na nangonda chingnaroi aduna chak asi aikhoi gi nakta gare surda thilako. Hajrat Asma na hai potchei sem sargi yomlaga soidana yohallakani. Nabi alayhi salam amasung Hajrat Abu Bakr Siddiq radhiyallahu anhu lengbi khibata ngairi. Hajrat Asma radhiyallahu anha gi mapu Abu Quhafa laki aduga yawsillakpaga Hajrat Abu Bakr Siddiq radhiyallahu anhu gi matangda hanglamme. Pikliba nupi macha aduna khumme. Mahakti chatkhre mapu gi thamoida pakhatlamme aduga hairaki. Mahaki araiba mal makhaida loina pu khiramlagane. Hajrat Asma radhiyallahu anha hai matam maduda ay yamna angang oiri toigumbasung aina mafum amada taaduna leiba nung kharagi mathakta fi ama kopsillamme aduga ipugi makhut adu fi adugi mathakta nallaga yenghallamme amasung ipuda hai nung sirabai budau babagi mal mayam ama lei hauri matam maduda mapuna khallame mal leiri khanbadagi waziramba adu hanthakiramme. Hajrat Asma radhiyallahu anha haibiramme. Aigi babadi Allah gi nungsiraba Rasul sallallahu alaihi wasallam ga loinana dirham lising manga puduna chatkrabane. Thamlam libadi Allah hamsung mahaki Rasul gi ming khaktane. Hajrat Asma radhiyallahu anha hai aina makhoi gi chana thangnaba thilame. Mawung asumna nini subu numittesu chana thangnaba puduna chatle. Nabi Karim sallallahu alaihi wasallam na Asma gi maida sokpagi dakfam amasung thawai nungaitabagi mami tabu uramme. Huzur sallallahu alaihi wasallam na hanglaklamme. Asma kadi tawrabage nahag yamna thawai nungaitana uriba asibu. Matam maduda aigi mitludagi pirang sintharaglamme. Nabi Karim sallallahu alaihi wasallam na amugahanna hanglaklamme. Asma nang karigidamak kaplibano. Asma na khumlamme. Ho Allah gi nungsiba Rasul sallallahu alaihi wasallam. Aina ngarang mafam sidagi chana thaknaba thamlamlaga hankhibada lambida Abu Jahl themnai. Mahakna aigi sammasibu kanna paisillaga chinglaga hairagi. Asma hayu nangdi baba kadaida leibage amadi nakhoigi paigambar sallallahu alaihi wasallam kadaida leibage. Ho Allah gi nungsiba Nabi aina mahangonda achum hai. Mahakna hairaki aina tasengna khangi aduna hayu kadaida leihowi. Aina paukhom pirame mafamdi suktak tak thokloi.
mahakna hairagi haidrabadi aina nangbu fugani amasung akanba chairak pigani. Allahgi Rasul S.A.W.gi matam maduda aina mahangonda hai. Nangna apamba tawbiyu tawigumbasung aidi suktak tak thokloi. Ho Allahgi nungsiba Rasul S.A.W.gi mahangna aigi paukhummasi tabuga ingonda ikhang hodana maida khupangna tharakpadagi nungpak amada aihak tulsilamme. Maduda aigi laibaktagi I tarakhi amasung aihak kaptuna leiki. Matamduda dakhummasi leikibane. Tanja aduda Abu Jahl na aibu sampaiduna chinkhatlaga hairagi. Asma, athubu matamda takthoku natrabadi tamthina phugane. Ho Allahgi Rasul S.A.W.gi aina mangonda asumna paukhum piramme. Hey Abu Jahl, aigi thawai budi nangonda sinnare tawigumbasung Muhammad S.A.W.gi budi kaida unungda nangonda sinnaroi. Hajrat Asma radhiyallahu anha pikraba angang amani adubu mahangna Nabi Karim S.A.W.gi bu kayagi matik nungsizaramme. Haibadi aigi thawai nangonda sinnaribane. Nangna furabasu yai, hatkibasu yai. Tawigumbasung Muhammad S.A.W.gi budi kaida unungda nangonda sinnaroi. Haibadi mafam tak thokloi. Aduna nungsizarbe chilinawsim. Hajrat Abu Bakr Siddiq radhiyallahu anhugi mai pakpa khongset Asida mahaki nupi amasung macha nupi gi saktam uba fangli.